Laingakna matam chana yengsanba watpana maram oiraga senfam kaya thadaduna semgat sagatkiba Khuman Lampaki Interstate Bus Terminus ISBT salak sare ingkumja lisingani taraga mathoida matam adugi Varakti Prime Minister Manmohanna miyam da khusinnaram labasu akanba jwar hakiba amana maram oiraga building amadi platform gi saruk sing chekhaiba yaurakpadagi matam kuina sizinnarudraba tungda kumja lisingani taraga taruki November thada semjanba loiduna mathau tauba horakibani Yumthangnariba statsingda chatkadaba busing khampam amasung thapam oiduna lakhiba ISBT ngasidi labuk ka pangkhak oiduna leiri hauzik ISBT gi hek changfam gate gi mapandagi hauna manung fauba tharamba koilasing phakai kibana maram oiraga komjau oina leiri amadi matam kuini yengsinbidabana maram oiraga napi singnang kaya hauzilaktuna mongsong ama oirakpa yabagi fibamda leiri Tom TV na fangba paugi matung inadi komjali singani kunda Manipur COVID-19 laichat yorkiba maram oiraga mapandagi pot pusilakba malpuba gari sing mafam aduda thauzilaga quarantine tawfam oikiba aduna maram oiraga gari achauba sing thauzilagbadagi koilas ki saruk sing nam thakibani hana manungda interstate bus service khaktamakki khampham amasung chatpham oirigai matamdadi thoina akayotoi thokiba leiti hairi hauzik oirakliba ISBT gi phiba masana maram oiraga bus sing thauzinba matamda chaka nama puthaba yauna khudongchadaba kaya mayok narakpadagi atopa state chatkadaba bus sing North AOC gi saruk da khampam mamuk oirakli jairak asida chief minister N Birena Luchingliba anoba lengak asina paikat kani haina lauthokraba 100 days action plan gi manungda ISBT semjinbaki wafam yauri adomoinamak hauzik fawik oinadi semjinbaki mami tadri tha amaronggi mamangdadi PWD department gi official sing laktuna yengsilambagi thabakti chathakiba leiri hairi